Image Powder me eng tabi ribasingbu Namaithem Kajalna Kurumjari Ahabada Maru Eba Pau Pizari Preserve Organ, Preserve Life Haiba Hiramda Echocardiography ki Matangda Kanani Nabagi Thoram Pang Tokre Nipuhum do Suba Wal TV Dega Marilyn and National TV Elimination Program Pang Tokre Manipur People's Party ki Lok Sabha Mikhal ki Mirep Nauthok Lagani Hari Loyana Uttar Pradesh ki Miruta Yumai Chakpa ki Thaudokta Angang Mari Sire Makataba Pau Indian Society of Anesthesiologists Manipur State Branch na Sinduna ngasi Taruk Suba Isakon NE and 5th Annual Isakon Manipur 2024 ki Thoram ama Preserve Organ Preserve Life Haiba Hiramda Echocardiography ki Matangda Khanani Naba ama RIMS ki Jubilee Hall da Pangthokre Thoram adu RIMS ki Director Professor G. Sunil Kumar Sharma, Isano ki President Professor J.B. Dibitia Amadi, RIMS ki Medical Superintendent Professor N. Sanjeev Singh na Matang Chikna Chief Guest President Amadi Guest of Honor Oina Saru Yaki. Thoram aduga mari lenyana RIMS ki Director Professor G. Sunil Kumar Sharma na phongdorakpada Surgeon Dr. Singh ki role asi yamna chawi anesthesiologist Singh asi maru oina specialist doctor ni makoina choba thaudang lauduna patient Singh mu surgery tawdringi mamang amadi matungda kupna yengsinduna cheksin thawang nakhatli. Hauki Chahida COVID lechat lakpada anesthetist na achoba thaudang lauduna anaba kaya ama bulayengki kudaki oina khudong thiba thaudokta lekhidraba miyoiba amagi hakchangi kaya sing khudimak transplant tawbada sijinaba yai adubu brain khaktamak sijinaba yade miyoiba amagi punsi kannaba miyoiba amana organ transplant tawbada kinariba asi tawbiganu miyoiba amagi punsi kanba haibasi afaba khongthangni organ transplant tawbada Mamutana Kangdaba Singh da basic awareness piba yamna maru oi transplant ama tawa matamda maduda changba pochai sing masing suna leba mathau tai amadi expert kaya su leba mathau tai noma gi anesthetist sing asi masing hengalakli hena masing yam handuna anawa masing hantha hanaba hona minasi haiba wafam phongdokpaga loinana aikhoi isani isagi hakchang phana thamduna isagi punsi kanduna afaba chakhatpa ama oi minarasi haina mahakna makha takhi the Department of Anesthesia. So maybe we will be further requiring like transplant anesthesiologists and sort of like. So I think the future is very bright, but we have to work hard on, and the work of anesthesiologists is bound to increase in future. And I hope that we are in very short. Mr. District Commando Team Nangasi Ayupung Tararom Tarapada, Nambol Oinam, Nambol Naurem Amadi, Mantaching that T. Humbagi Tabas at Tabada, Kuchukulai Potlam Kayapang Ngam Crave. Nasi Bisnupur District SP, KSS Ravi Kumar, IPS Amadi, Additional SP Ops Amarjil, Lamabam MPSK, Supervision Makada, Bisnupur Commandogi, P. Sanjoy Singh MPS, CDO1 Naluching Bat Team Amana Hariba, Mapam Singh Asida Operation Tobugi Manungchana, Oinam Yumfam, Oxoid that T. Humbada carton box ama funky. Hariba carton box aduda made in USA thaba 7.65 mm pistol ama magazine ani number 36 high explosive grenade nipan Chinese hand grenade ani antenna yauba number na BO983245 oiba Kenwood handheld set ama medical kit manga ama yaram ke lalhodop singna lotuna thamlamba khuchu khutlai grenade walkie-talkie set ama de medical kit makha taba thabok lakhotna bagi damak number police station da khosinakre Akhil Bharatiya Banbasi Kalya Ashram ABBHKA gi makhada Kalya Ashram Manipurna Kaksing Sumak Lekaida Nongna Saba Kalya Ashram Boys Hostel Kaksing ngasi hongnabi matung ina sangakre sangabagi thoram aduda Tinggaurang Rakwang Chaifrak Form TRCP Assam Manipur Nagaland Founder General Secretary Chauba Kamsona Chief Guest Thawal amasung Kaksing District Apunba Lup Tagdagi Chairman Yangkhongbega Sandrona President Akhil Bharatiya Banbasi Kalya Ashram ABBHKA gi All India Organizing Secretary Atul Zotna Special Guest Kalya Ashram Manipur gi Founder A. Brajakumar Sharma na Guest of Honor oike Manipur gi Chingmi Tami amadi India gi tongan mafam singdagi lakpa miyoy kayasu thawramduda saruk yaki ngasi sangari ba Kalya Ashram Boys Hostel Kaksing asi phamung humputaruk leibaga loinana matanga chunaraba kitchen bathroom toilet dining hall amadi furniture matik chana leiraba hostel amani hostel asida apikpa sanfam haibadi chahi amada lupa Chamapan Kakpiraga class 4-5 tagi class 10 tamliba indigenous tribal Nupamacha Mahiroi Singna Leiba Yagani Hairi
Sangit Academy Kaksing na Chahigi Oina Putopa, Rare Tales of Nata Sankritana, Haina Mingtonba production among asi Kaksing Sumang Kaida Laiba, Radada Mudor Mandida Utkre. Production Upagi Haudopagi Taramda, Hana Manipur Langakta Education Minister Oirambana, Kaksing STG ex MLA, and Nimain Ateba Mitung, Sangit Academy Kaksing Vice President KSS, Angang Jauna Taramapu Amadi, Sangit Academy Kaksing Principal KSS, Godadona Akanaba Mitung Oina Saru Yaki. Taram Aduda Manipurda, Ahalaman Singna, Tangna Tambiramba, Housing Uge Haibada Fangba Waraba, Atangba Tal Makal Ani, Tin Tal Ajoba Nata Sankritana, Amasung, Kalsang Tal Nata Sankritana, Matang Sitna Yankom, Brilan Amasung, Mahaki Kambu Amadi, Irom Nabadib Amasung, Mahaki Kambu na Utki. Tawam Adugi Wahauda Warwal Piraduna Sangita Academic Kaksing Secretary, KSS Nimaina Fondo Kibada. Ngasi Sangit Academic Kaksing na Miyangi Mamangda Putok Chariba, Tin Tal Ajoba Nata Sankritana Amasung, Kalsang Tal Nata Sankritana, Makal Ani Asi, Manipurda, Halaman Sing na Wana Yukapiramba, Atangwa Tal Makal Sing ni. Tal Makal Sing Asi, Ngasi Mumut Kibaya bagi film dat lakpan maram oiraga atangba tal makan sing asi yokot na bagi wakalon da ngasi gitarom asi Sangita Academy Kaksing na chahigi oina putok chaba production oina uchabani haiki Rimas amasung Jennings Imphal gi Retired Chief Librarian National Library Awardee Dr. Naurem Giridari na Dynamic Library Service and Social Revolution Second Edition asi Kaksing da Phongkre Larik asi phongbagi thoram ama Ideal Youth Association IYA Kaksing Wari na sinduna ngasi Kaksing Wari Kongoi Committee Hall da pangthokre Reading Awareness Program ama galune na pangthokiba thoram aduda IYA Kaksing Wari gi President Naurem Gopal na thoramapu oiki thoram adugi saru ama oina Reading and its impact in the life of students haiba hiramda Mahiroi Singh Symposium Competition Amaso Pangthoki Hari. Bisnupur District ke Manung Chanba Oinamdagi Birchan Oinamna Iba Larik Ani Phagi Zagoi da Sono Phono Mono Amadi Kathoklaba Punsi Haina Mingthonba Larik Phongbagi Tharam Ama Writers Club Manipur Nambolna Senduna Rural Academy of Law Oinamda ngasi pangthokre Tharam adu da Bales Oinamgi Assistant Professor Dr. L. Balesor, Rural Academy of Law Oinamgi Governing Body ke Secretary I. Jugesor, Writers Club Manipur Nambogi President P. S. Brajamuhini, Secretary Dr. O. Chauba Amadi Retired Assistant Professor Dr. O. Rajendrana Athoba Mithungyan Oina Saru Yaki. Larik Phongbagi Thawamga Mari Lenana Manipur da Hauji Thokliba Irang Asida Thawai ka khraba athoba singda ikai khumnaba utuna minute ani tumina leptun awaba phongdoki ngasi phongkiba Birchan Oinamna iba lairik ani adu Writers Club Manipur Nambogi Secretary Dr. O Chaubana nainaduna miyamda taki Manipur amadi North East ki mafam singda NCTE Sakhanglaba institution amata leitabana oja khanbagi qualification da election tawbani haina Director of Education SK Director Lashram Nandakumar na phongdokre mafam asing ngasi bawprada leiba Rashtriya Madhyamik Shiksha Abhiyan gi office da pangthokiba pawgi singa unaba amada mahak na phongdokibani El Nandakumar na hai pre-primary gi oja punna lising amaga chamani fuda pina ba senfam asi center lengak na state lengak ta kaitharapani adubo NCTE dagi qualify oiba oja amata yaudaba na relaxation tawna center dagi kaitharakli ba senfam adu remuneration chatkidana ba hotnabani masina naha lising amaga chamani fuda su khudong chaba pigadawribani haina phongdoki Nakal Amaromda Higher Technical Education Department ki Additional Director Pangambam Santikumar na hai Mahiroi Chamli Leiba BEd MEd course asida Education ki Larik Tak namba DMCTE da Subnatagi oza amakak lei Nudena subject Anigi oza watpagi kudong chadaba asina maram oiraga kumja lising ani kumathoi da recruitment process hawa khraba matung chahi asigi February da result thokpada yawakiba Assistant Professor ani bo posting pibagi mahot utilization tawduna awatpa oja sing mention na bahot na bani nauna contract basis ta engage tawriba Professor ani asi MEd amadi BEd loiraba ngaktani DMCTE da oza amana mahiroi chama tara leiba English subject takli amadi Manipuri subject ki oina oja mari khaktani Adubu DMCTE gidi oza ama faw leitri masina maram oiraga mahiroi singidamak oza
इंग्लिश के ओजा अमदी मणिपुरी सब्जेक्ट के ओजा डायरेक्ट रिक्रूटमेंट ओइना मतम खरगी अहांबा मेंसिनबा थंबने चाही असिगे मास्टर मंगादा MPSC की अनौबा चेयरमैन हाखरबा मरमना MPSC दा प्रपोजल अमा थादुना NCTE अमदी UGC नॉर्म्स क्वालिफाई ओरबा कैंडिडेट सिंबु DMCTE दा वालिबा असिस्टेंट प्रोफेसर की फमसिंग मेंसिनबा डायरेक्ट रिक्रूटमेंट थोअनबा होनरगनी हाइकी District Health Society Thawal Sinduna Nifuhumdoi Suba Wal TV Dega Mari Lenana National TB Elimination Program among us Lamdinda Labor Educational Enhancement Organization EEO gi holda pangthokre. Yes, we can end TB. Hai Bahiram da pangthokpa thoram aduda Chief Medical Officer Thawal Dr. Y Nokul Singh na athoiba mithunglen District TB Officer Thawal Dr. Y Samin Devi na thoromapu District S Control Officer Thawal Dr. Y Bijendra Singh District Coordinator District TB Center Thawal Thongam Steffi Amadi EEO Club के प्रेसिडेंट वाई आशा कुमार सिंह ना अखनबा मिथुलेंसिन ओइना सरुक याखी अथोइबा मिथुलेंगे वारोल डॉक्टर वाई नकुल सिंह ना हाई लायिंग बंगम लबसु ngasi phawot lamdam asidagi TB leina muthapa ngamdaba asi मियाम असना टीबी लेना की लमदा मुन्ना खंगदबगिनी लेना असिबु लमदम असिदा मरु फंगना मुथतपदा मियामना मतम चाना टेस्ट तौथोकपीदुना मतम चाना हिदाक चाहौब मथौ ताई मरम असना लो खुरकलबा हकचांग मयेंग ताबा चानिंग थनिंगदबा फरौलबदी मनाक नकपदा लेबा टीबी टेस्ट सेंटर सिंगदा टेस्ट तौथोकपियो डिस्ट्रिक्ट असगे ओइना थौबा वांगमा ताबदा लेबा CMO कॉम्प्लेक्स दा लेरिबा डिस्ट्रिक्ट टीबी ऑफिस डिस्ट्रिक्ट हॉस्पिटल थौबा CIC रिपोर्ट अमदी CIC हैरोकता सपिदुना टीबी टेस्ट तौथोकपियो हाइना मियामदा अपील तौकी थौरम अदुगे सरु अमा ओइना मथौ फजना तौबा आशा वर्कर अहुमदसु मना पिदुना पुनिंग थौगतपगा लोइनाना इगाय कुमनखी अमदी टीबी ना नारबा सिंगदा मची ओइबा चाना थकनबा पोटलम सिंगसु खुदोल तमकी लोइना रिलीफ कैंपटा लेबा मियोय सिंगी चाना थकनबा पोटलम चेंग आलू तिलहौ कोबिना चिंगबा कयासु तेंबांग ओइना पीखी लेबाक असिदा यामना तांगना थोकपा अमसुंग स्टेट असिगे वारियल पथापकी पुवारीदा अहानबा ओइना पोक्सो एक का मरी लेना जुडिशियल रिमांड था मंगारोम जेलदा फाजिंदुना थमलुरबा मियोय अमा DNA टेस्ट तौरबा मतुंग चाही सुद्रिबि नुपी मचा अमना लोना नापुरंबा अंगांग अमगी मपानते हाइदुना इंटरिम बेलदा थादोखरे इंटरिम बेल पिदुना थादोखरबा मियोय अदु थौबाल मोइजिंग खोंखोक्तगी एमदिन सुलेमान चाही कुंतरु अपोपा एमदिन मनी कुन कौवी हारिबा सुलेमान गी मथक्ता थौबाल विमेन पुलिस ट्रिबी नुपी मचा अमा नापुरंबदगी अंगांदुगी मपा सुलेमानी हाइना मरा सुरकपदगी FIR केस अमा लखतुना सुलेमान बुफाकी महापु थौबागी स्पेशल जज पोक्सोना नुमित तारेट निगी पुलिस कस्टडीदा रिमांड पीरबा मतुंग मखाताना DNA टेस्ट तौनबा ममांग चाहीगी अक्टोबर कुलुमदोइदगी जुडिशियल रिमांड जेलदा थाजिनखिबने तुंगदा हौखिबा जनवरी थादा विक्टिम ओइरिबि नुपी अदु अंगांग उनरबा मतुंगदा फेब्रुवारी अमदा एक्सक्यूज ओइरिबा सुलेमान विक्टिम नुपी अमदी अंगांगदुगी ब्लड सैंपल जेनेटिक्स के फोरेंसिक डिपार्टमेंट लौरगा DNA टेस्ट तौखि मदुदगी मार्च कुंदा रिपोर्ट सबमिट तौखि कोर्टना DNA टेस्ट तौबगी रिपोर्ट अदु येंगलगा अंगांग अदुगी बायोलॉजिकल फादर सुलेमान नते हाइदुना मार्च को माथोइदा सुलेमान बु इंटरिम बेल पिदुना थादोरखिबने थौदोक्सिदा मरालै हाइदुना फजलुरबा एमदिन सुलेमाना ngase thawal moijing khongkokta leiba yumda ngase paumi singa unabagi mifam ama pangthokre paumi singa unaba aduda Suleiman nahai mahak mamang chahigi October 13 ta police na pharba matung numit nipani lock up ta leiki masigi matung da jail da tha manga leirki matam khara changnaba susangna amadi waraba suwana court na amadi case asigi iona aseng bodu puthopi duna mahaki awaba kokhan bibagi damak thagat phongdorakhi yung sasida may lainariba authority sing India ki judicial singbuai na aduki matik thagachari Manipur da hauzik mangda taduna lairiba tongan tonganba singnaba sing asigi chapsaba warwesin ama puraknaba amadi singnaba kaya sing asi miyam hupna khangdok minanaba miyamgi tathosa tasin tongnanabagi pandamda aikhoigi anoba langwalgi ihau campaign for national regeneration haiba hiramda mayolna poster amadi mass awareness campaign amang asi ima kaithal da hodokre campaign asigi matangda mayolgi president asem prince na hai mayolna haukiba chahi lisingani kulumdoi December degi hauduna chahi asi January 8 fauba chakiba miyamgi oiba lamsang khongsat adugi aroiba numita
miyamna laukiba warep langthaba declaration adugi saru ama oina ngasidagi hauduna leptana chathagadaba aikhoigi anauba langwongi ihau haiba hiram asigi poster amadi mass awareness campaign asi ngasi khwaramban ima kaithalgi ima singa khosamaduna haudokpani hariba campaign asida leiba kunai amada laigadaba lengaklon asi mating leiba lengaklon laigadabani hariba lengaklon asi purakna bahotnabada democracy sepa leibak asigi oina tangai fadana pangthoktaba yadraba mikhalda senja thumja leitaba mikhalda sel lodana saru yabaga loinana masal amadi mani pawarna miyambo namsanduna thamba dagi makeup thokuna matik chawa mating leiba mihut ama khanaba pandamda changsin loribani loinana hauze lamdam astigi mangda taduna lariba mikhal asida senja thumja yaudaba niyom chumba mikhal ama ohenaba chaksa haijanaba na chingba kaya pangthoktana afaba lengaklon ama lehenaba isha isagi democratic rights sing niyom chumna sijinaduna hotnaminasi hai phongdoki Lakadawriba 19 suba Lok Sabha Mikhalda Inner Manipur Parliamentary Constituency da Congress ke candidate oriba Professor Bimol Akoijam ngase nungthil Impal International Airport da thunglabada miyamna mahapo harau taramna okre loinana anoba Manipur amagi damak anoba political culture haudoktuna miyamgi ithil mamai chumnaba mahak mireb oina tholakpani haina Bimol Akoijamna phongdokre mahakna airport agi hek thorakpaga mahapo sakatpa miyamna lei pareng hutuna taramna okre taramna okpa aduda pangmi singna hangba wahangda mahakna hai lakadawriba mikhal asida Congress candidate ama oina thokpa asi laibok phaba amani loinana Congress party asi mahaki ideology ga chanaba political party ama oibatana tana center amasung state lariba BJP lengak asina Manipurgi thatara helaba irang asiga mari leinana lakhotliba thabak thoram singda pendabadagi organizational structure fajana leiba Congress party asi khanbani phongdoraki mahakna makha tarduna hai handak pangthokadawriba mikhal asi chumnagi mikhal ama nate Manipurgi anoba mayon ama chumgadawribani Manipurda maite singna kangla tombil landuna chatpa ngamdaba haibasi Manipurgi puari da amuta thotriba thodok amani asigumba ijat leitana hingba asi semdok patai amadi anoba Manipur ama semba tai masemakna yeknaba thamnabagi wafam nate loinana miyamna handak pangthokadawriba mikhal asida isana isabu thajajana amadi ikai khumnana bot thadabiu selna bot lehenbiganu haina appeal tawrakpaga loinana mahakna mirep oina thorakliba asi pendraba Manipur miyamgi maho sinnabani phongdorakhi Agu mama itu mengam hoge basu ina bota da da dum to ke handa ki sidi mo ina lo ki dum ai mo ke mani ano ba yawo na mi tum na ai kana voice na do wani ai mo na ko na mo ki bole pe ya na ai na mo chi ki wani pe na mo ya ki voice na mo chi da ke ni ai se aku tana bile ko sidi hai ki ai ado final wani tanggal expectation di kemana Maha Congress Party amadi mahapo sagot ibe singa khanarba matungda hayeng mikhal asigi mirep che pisilaba yai haidi Taranipan suba Lok Sabha Mikhalda India Bloc na sagatuna thagatliba Congress ke inner amadi outer ke candidate Dr. Bimol Akoijam amadi Alfred K. Arthur ngasi Congress bawanda taramna okre light minded political party Nipan na punduna semba India Bloc ki luchingba sing yauna pangthokpa thoram aduda MPCC gi president K Mega Chandra na hai parliament Manipur gi damak wa ngangba ngamba mihu thakapa yamna maru oi mikhal asida thengnagadawriba NIC candidate ani asi miyawi candidate ni party asigi nate phongdokhi baga loinana tha tara helaklaba lamdam asigi irang asida BJP lengak asida yawriba mihu singna tumina leibabu handuna ngangki thoram aduda professor Dr. Bimol Akoijam na hai lamdam asida oirakliba political gi oiba phibam asida oza ama oina takpi tambiba amadi lairi khara iraga leiba yaraktabagi tanja ama fawrakpaga loinana political gi platform amadagi tangai fadana thabak tawdaba yaraktre haibagi wakhalonda politics ta khongdarakpani amaromda outer gi mirep oriba Alfred K. Arthurna paliba BJP lenga asina lamdam asida thokliba wathok asibu thausadaba bu pendaba phongdokhi hauze fawba India gi Prime Minister na Manipur gi matang asida tumina leidi tumdaba mi hodopalui haibadu India ge Prime Minister su oiri maram asina miyam apumba pangal amana kangkhong chairaba system asibu amu anawa mayon amada hanjunaba hotnaba tangai fade phongdokhi
Ngasigi thawam aduda CLP leader O Ibobi, CWC member Gaikhangam, Congress MLA sing amadi office variation chu saru yaki. Handakta Manipurdagi Haudokiba Bharat Joro Nyaya Yatra Mumbaida Luisin Kiba Numita Indian National Congress President Malik Azun Kharge na Lautokiba Guarantee Manga Mikhalgi Manifesto da Haptuna Atubada Phonglagani Hairi Ngase Congress Bhavan da Pangthopa Paugi Mifam da MPCC ge President K Mega Sandrona Hai Party ge President na Lautokiba Guarantee Manga Hisejari Niyai Yuva Niyai Kisan Niyai Nari Niyai Amadi Shramik Niyai asi lakadariba Mikhal asigi matangda phongadariba manifesto da haptuna athubada miyamda lauthoklagani Karigumba Mikhal asida Congress na mai paklaktuna sason tawrabadi hariba guarantee sing asi thabakta onthokani phongdoki Maheshwar Thaunauzam Taranipan Suba Lok Sabha Mikhalda Manipur gi Inner Parliamentary Constituency gi oina Republican of India RPI Athawale Party gi mirep oiragani haina lauthokre Mahapu mirep oiragani haina lauthoklegani haibagi pau tabada Mahapu sagatpa miyamna ngasi Kaisampata leiba mahaki yumda laki Mahak mirep oiragani haina lauthoklaba tungda Mahakna pawmisingda hai hauji lamdam asida oriba phibam asina election asida Himaleba kanaba amadi lariba yalomising kanbagi ideology da thamduna changsinba mathau tai loinana kanagumba Himaleba kanaba amadi manung changsinduna thengnaba ngamgadaba miyoi thagasi haina phongdoki adubu praja ekoina thajaba ngamdraba opposition party natraga ruling party dagi di asa tawdabana Mikhal asida mirep oibagi wakhalon asida tholakpani mahakna hai election di loikigani landi loikiroi maram asna political gi oiba aikoi masal hundo unjin tawnabagi thaba asi tawroisi masna yekna basengna harakhigani loina Mikhal asida aranba mawongda sathat duna chaksa haijana bana chimbaseng asi tawgumsi niyom chumna Mikhal ama ohensi phongdoki election di loikini landi loidri akoi masen akoi ireicha masen hunaraga rasti don ge du da hunarakanda hayeng yekna basing harau gi dabdo adu di tawrisi na mayam request tawzari mayam da aduna adu gi mayam se mama hoi yamba da hoi mayam na ngaklo oi biraga sahi ma waduna la abane tha tarat trama thisi wa la abane sida numit tarat tra ngansin sidangdi aran ba mong di election se tawdana ba senja tumja tawdana ba saksa haijana ba tawdana ba hoigi lairiba unfair means na ba mayam se tawdana ba mama hoi da hoi che ite mayam na mapung phana uting mina se haisi mawai da haizari mayam Manipur People Party gi anawa president ngasi khankre lakadari batara nipan suba Lok Sabha Mikhal Party asigi mirep lautholagani hairi hiramasigi matangda ngasi mapa kangjaibong maningda leiba MPP gi office da nauna khalaba party asigi president S Brojanna pangthokpa pawgi mifam amada mahakna hai party asigi central committee gi members singna saru yaduna ngasi pangthokhiba party asigi president khanbagi Mikhal mahakpu thajaba thambiduna president ama oina khambirakpa asigi damak haninga letena thagatli miyam gi thajaba senna party asida hana lairamba chayet nabasing haujiti kokle loinana party asi haujiti lamdam asi miyam gi damak thabak tongnana bagi pangal nauna haple phongdoki lakadariba Lok Sabha Mikhal asida party asigi mirep thadoklagani hairabasu mirep oigadoribagi maming ngasi mahakna phongdoktrabasu hayenge nimita party asigi chapsaba mirep lauthoklagani phongdoki Haukiba chahigi me ahumdagi hawrakliba lan asigi waroisin ama pulapang ngamdringai chairak asida Lok Sabha election tawgani haiduna tharang tawriba asi akanba mongna kandem tawi haina pore lemerol maira paibi apanba luki president S Memchana phongdokre wafam asi ngasi khoya thongda leiba luk asigi office ta pangthokhiba pawgi mifam amada wafam asi phongdokladuna Memchana hai lan asina maram oiduna mayongmagai maina tumna chakraba micham Miyam kaya amana relief camp ta sangjafam loduna wana khangliba miyoi singbo hana mafam chana makoi gi pokna fam lamdam singda hanjinna sinbagi mahuta election da mai onsen khiba asi yaningde India lenga ki apamba da tawduna lakliba asinna nomadi maitei haiba furup asi Manipur dagi mutkiba yana leire haujai thokliba lan asina micham miyam karamba fibam da lakani haiba khangba ngamdana leire handa pangthokadoriba election asi loirabadi maitei tumna mutba yana leire haina su phongdoki
Moirang Municipal Council gi area da leiriba praja miyam gi mafamda Village Volunteers Force Moirang gi maikai kumsi sahi gi yausang kumhai ga mari leinaba thabak thoram sing hauzik leiba ki oriba phibam asina maram oiduna amata tawbidana ba haiduna Village Volunteer Force Moirang gi maikai dagi khangal lakli loina Moirang miyam amadi maira paibi ima singi aningba apamba gi matung inna Moirang Municipal area da mayai ka ba nisa na chingba potlam sing biriba amadi sizinari ba pumna makta numidangi pung 3 tagi thong hangbidana ba khangal lakli. Awareness program on forest prevention and control under FFPMS for the year 2023-24 range Sarda East Range ki Tharom Central Forest Division Imphal na sinduna Ibudang Marjang Open Gym Complex hangang dangasi pangthokre Central Forest Division Mantri Fukhi ki DFO Ganesh Nagaranjan IFS RFO Jobit Mangsatabam hangang awang development Association ki Secretary Ayekpam Isona Athoiba Mithunglen amadi wangang loi oina tharom du da saruk yaki DFO Ganesh IFS na phongdokibada Chingda lamai chakpa haibasi miyamna hana thainaraga paw piraklaga khangba amadi miyamna mai kanbagi thabak hana satharamba ngangtani aduna miyamna mai kanba umang yokhatpa lanlupki sa uche kaya kannaba hotnabada miyamna achawba thodang lominasi aduga chingi mathata plastic ki pulamsing pukhatanaba maikhet pukhatpa gari kariba singsu accident hantanaba thorang pakhatminasi haiki Tharamduda haingangdagi khunja amadi FMPMS members singsu saruk yaduna lamai thabana mangjaba kannaba hotnabada forest department amadi miyamna lominagadaba thaudangi maramda akhang ahi singna wang ngangbaga loinena saruk yakiba singa wahang pakhum tawna khangminnaki Kumja lisingani nipangi Mars kunmari chahi adugi yausang kumhaigi mari ni chanba numita hairoki Thabal chongpham amada masak khangdaba singna khanghaudena nongmai kapsilakpadagi thabal chonglaga leijaba hairotagi pakhang lesabi ahum thokjom romesh thokjom promila amasung laisram nirmalana lekidabagi taratarok suba ningsing tharom ngasi pangthokre handak chahigi oinadi hojik thokliba irang asna maram oiraga lekidraba ahumgi imung manunggi mioi sing amasung SPO hairoki commander singna saruk yaraga ningsing tharom adu pangthokre mangal piba numit haiba wakhal londa RPN Memorial Trust na silaga Hairok Part 1 Umang Laikol gi ningsing sanglen manakta saba lekhidraba Romesh Promila amadi Nimalagi ningsing khubamda imung manungi mioi singna mitki pigalune na lekhidraba sing adugi mafamda leishu katnaki lekhidraba singe thawaina sembiba mapugi leikolda ingna chukna pathanaba minute ani tumina lep tunai leinaki Mikhalda Khan Kiba PRI Singi Mahuta BJP workers Singna Mahut Hapsen Duna Panchayat Office Sing BJP ki office on Thoknaba Simbiganu Haina Hyangthang Gram Panchayat ki Miyamna Phondorokli Hyangthang Gram Panchayat ki Micham Miyamna Sinduna Hyangthang Kaithalda Administrative Committee Semduna Mikhalda Khan Kraba PRI members Singi Mahuta BJP ki workers Sing Hapsilakpa Yaningdaba Phongdoktuna Phongkiba Wakat mifam adda saruk yakiba singna wafam ase phongdorakpani Wakat mifam da saruk yakiba singna Panchayat Khongoi nabatu u democracy hapalepu panchayat ke thabak ngamdaba officer from thadu u haibana chingba wafam thaba pleka sing sijinaki thawamga mari lenena Hyangthang apunba maya Paibilu ke General Secretary Sarang Them Ingeleina Phongdorakpada Hyangthang Gram Panchayat ki miyamna bot piduna khankraba PRI members sing tam lore haiduna makoibu lauthoklaga panchayat karino khangdriba BJP ke worker kayana maho sinjilakle lengakna panchayat Hining halagana panchayat election matam chana pangthopiro election pangthopa ngamloi haragana hanagi PRI members singi makhat tana thabak pahenbiu haina phongdoknaki ngasigi wakat mifam aduda saruk yakiba singna Manipur Panchayat Raj Act 1994 section 22 Khongoi na bayaroi lengakna athubada taruk suba panchayat election pangthu gram panchayat ki samjaraba miyamgi hakmat pa yaroi haibana chingba kholaw lawki Mamang chahigi megi tang ahumdagi hauduna Manipurda thokliba irang asna maram oiraga lakliba yausam kumai lepiu haina Bisnupur akoiba apunba lok balgi vice president Darjit Kumanthemna phongdorakle balna sinduna ngasi Bisnupurda leiba lup asigi office ta ngasi pangthokpa pawgi mifamda wafam asi phongdokhibani mahakna makhata na haikibada yausam kumai asidan natana lakadoriba Lok Sabha election asidashu isagi apamba mirepta vote thadabiu tawbadabu election gi mingda chaksa haijanaba Sanayu Nainaba Miyam da Kaigadaba Tabakti Toba Yaroi Manipur gi hojik oriba economic gi social laba phibam asi yenglaga amadi irang asi khara
लेपलिबा हाइबतनी करंबा मतमदा अमुक हवरकनी इलेक्शन मतुंगदा करी थोकनी हाइबा ngamdri तंपाकी लमदा खरा फरे हाइबनी चिंग्या तमिया रेड जोन एरिया दा लेपनते मतम खरा पोथाबा खक्तनी इलेक्शन मतुंगदा करी ओइरकनी खंगद्री मरमसिना अखोइ तराइ तराइना कोमथोकना इलेबा याद्री हाइकी पाउगी मिफमदुदा बागी प्रेसिडेंट एल देवचान सेक्रेटरी टी विक्रम बाल विमेन विंगी प्रेसिडेंट ओबिना अमदी अतै थोमी सिंगसु सरुक याखी चाही लिसांग सिटना यावसंग मनुंगदा चथादुना लापा कांगलै मेगा स्पोर्ट्स फेस्टिवल हंदक चाहीगी ओइनादी हौजी इरमदम असिदा थोकलिबा वाथोक असिना मरम ओइदुना पांथोकलरोय हाइना कांगलै पार्क स्टूडेंट्स एसोसिएशन KSA गी जनरल सेक्रेटरी संजय खुलाकपमना फोंदोखरे ngasi खुयाथोंग पुखरी मनिंगदा लेबा लुप असि ऑफिस ता पांथोखिबा पाउगी मिफम अमदा वाफम असि फोंदोक अदुना संजयना हाई यावसम कुमहै मनुंगदा इंखलकलिबा नहा कयाना अब्रेतैनबा इसिंग हैनबा लंबी लमजाउदा थोकतुना थवी थत्पा असिगुम्बा पामदबा थवोंग कया चथादुना मतम सांगना लाकपदगी लमदम असिदा तोंगान तोंगानबा क्राइम कया थोलकपा अमदी नहा कयागी मोरल दा काइथरकलिबा अमदी यावसंग मतम असि अरेमबदा मतम मांगहंदुना लेबदगी खुनाय असि इकोनॉमिक हेना सोथा हनबगी मचाक अमा ओइरकपा अमदी इथक इरांगदा लुप्तुना लेरिङै खुनाय असि नोमनोमगी फिबम सोसलकपा असिना मरम ओइदुना यावसंगी मरुमदा चथरकपा थबोक थवोंगसिंग थादोक्तुना मिपुम खुदिमक स्पोर्ट्स माइ ओनसलसी हाइबगी वखलोंदा चाही खुदिंगी कांगलै मेगा स्पोर्ट्स फेस्टिवल हाइना मिथुनजबा सानबगी थरोम अमा स्टेटकी थाकता पांथोक्तुना लाकपा अदु हंदक चाहीगी ओइना पांथोक्लरोय हौखिबा चाहीगी मे अहुमदगी हौदुना चिनकुकिना को टेररिस्ट सिंगना चथरकलिबा लान असिना लमदम असिदा अथौबा कयाना थवाइना पोंथा पीखिबगा लोइनना लमदम असिगी मियोय चाकया लांजनादुना रिलीफ कैंप अवाबा कया खांगदुना ने तादना तादबा फिबम अमदा लेरी असिगुम्बा तालक असिदा यामलबा मियाम तिंदुना स्पोर्ट्स फेस्टिवल पांथोपा हाइबसी मरम चादि हाइनसु फोंदोखी मणिपुरदा हौजिक थोकलिबा इरांग असिना मरम ओइरगा फोइजिंग अवांग यूथ क्लब फोइजिंग अवांग अपुनबा नुपी लूप फोइजिंग अवांग सीनियर सिटीजन्स फोरम ना कोलिबा मफमसिंगदा चाही सिगी यावसंग कुमै पांथोकपिगनु नाका थेंगबा सेल खाइबा थाबल सोंगबा मचु कुमहै सिंग लेपिउ हाइना लूप असिना सिंदुना फोइजिंग अवांग कम्युनिटी हॉलदा ngasi पांथोपा पाउगी मिफमदा फोइजिंग अवांग अपुनबा नुपी लूप की प्रेसिडेंट नंदैबम ओंबी सुनिबलाना फोंदोखरे महाकना मखा ताखिबदा कनागुम्बा लाइसेंस गन पाइबसिंगनसु नुमिदांगी मतमदा लंबीदा पुथोकलगा कापथोकपा लेकाइसिदा पुबा थांबा ngamloidaba सेंखाइ तोमखाइ तौबिगनु हाइखि फोइजिंग अवांग यूथ क्लब की प्रेसिडेंट कोनसम सुलेश्वरना फोंदोखिबदा थोकलिबा इरांगसिना मरम ओइरगा निंगोल सिंगे ख्वाइदगी मरु ओइरिबा निंगोल सकवा फावबा लेपलबा मतमसिदा क्लब असिना कोलिबा मफम सिंगदसु कनागुम्बना पुबा थांबा ngamloidaba सेलगी डिमांड सिंग तौबसु तौबिगनु हाइखि कैराव एसएमबी कॉन्स्टिट्यूएंसी के मनुंग चंबा लाइफारोक मरिंग खुलगा ताइनना लेरिबा थोंहाइबम लकोलदा चलारिबा स्टोन क्रशर अमदी हॉट मिक्स प्लान नुमित 10 गी मनुंगदा लौथोकनबा लेंगा के पुनिंग चिंसिलकली करिगुम लौथोकत्रबदी इम्फाल यारिबो लंबी थिंजिलगनी हाइना खुल असigi खुंजा सिंगना चेसिंग मरो थनोली वाफम सिंग असि हारिबा मफम असिदा चलारिबा स्टोन क्रशर अमदी हॉट मिक्स प्लान लौथोकदबनी हाइदना खुंजा सिंगना वकत मिफम फमदुना प्रोटेस्ट तौबदा लौथोखिबनी वकत मिफम अदुगा मरि लेनेना लाइफारोक मरिंग यूथ क्लब मिहुत मिखुर्जी मरिंगना हौजिकी ओइना इम्फाल यारिबो लंबी अमदी लाइफारोक मरिंग खुलगी नकनना 0 किलोमीटर की मनुंगदा स्टोन क्रशर अनि अमदी हॉट मिक्स प्लान अमा सेंजाव पाइबसिंगना चाही खरगी ममांगदगी चलाइदुना लाकली असिगुलबा प्लान सिंग असिदगी थोलकपा उफुल अमदी कोयला लोनबगी मैखुना लाइफारोक मरिंग खुलगी खुंजा सिंगी हक्सलदा चाउना अकाइबा थोहले मरु ओइना चाही नौरीबा आंगांग अमदी अहल ओइरबा सिंगदा कैंसर न चिंबा मखल कयागे लैना नाहले खुदोंग चादबा असि कोकनबा स्टेट की पोल्यूशन कंट्रोल बोर्ड दा वकतुना लौथोकपिनबा हाइजबा लेखरे अदुबु ngasi फावबा थबक ओइना पांथोकपिद्रे लोइना स्टोन क्रशर अमदी हॉट मिक्स प्लान चलारिबा मपुसिंगदसु खुलमयादा चलाइबिदनबा हाइजख्रबनी मदुगी मथकता कंसर्न पुलिस स्टेशन ओरिबा इरिलबुंग पुलिस स्टेशन दसु थिंबिनबा हाइजबदा ताबिद्रे मसिना मरम ओइरगा खुंजा सिंगना डेमोक्रेटिक ओइबा मवोंगदा हारिबा स्टोन क्रशर अमदी हॉट मिक्स प्लान तौथोकपिनबा खोंजंग संसिनबनी मरम अदुना निमित 10 गी मनुंगदा लेंगाकना मियेंग चंगबिद्रबदी इम्फाल यारिपोक लंबी असि कोंगबदगी लाइफारोक मरिंग खुलगी मफम सिंग फावबदा थिंजिलगनी मसिदा थोरकपा अफफता लेंगाकना पुगदबनी हाइना चेसिन मरोल थमखि उत्तर प्रदेश के मीरठ की
Palapuram area da leiba yum ama mai chakpage thodokta angang mari sire. Darwarlagi circle officer Susita Singh na haikibada Palapuram police station area gi makhada leiba Medipuram gi Janata colony da yum ama mai chakle haibagi pau fangki. Pau hek phangba fire service amasung police team sing mafam aduda changsunki short circuit amadagi hawrakiba maina chaklaba yum aduda macha mari galune namatay manaw amalairabani soklaba sing adu emergency treatment gi dama hospital da khudakta pukhatki angang mari adu chada humudragi sangda maina chaklamki makoi mari adu medical college ta refer tawduna hotnarabasu ka hena sokpadagi maram oiduna kanbangam khidre haina sisita sing na phongdoki babida ko binupi adu makhata ba treatment gi damak safdarzang hospital da pukre hari sanabagi pau All Morang Football Association Amofa Morang na NSPC Limited Lautak Power Station gi sponsorship makhada sathariba First Minister 14 Lautak Trophy 2023-24 gi Morang Multipurpose Ground da sanakiba match ani gi ahanba ground da ESU wangkai amadi draw panjal amam chanaduna draw chakre ESU gi panjal du jersey number 7 takhelambam bovis na match gi minute 9 chatpa amasung draw gi panjal du na jersey number 14 bisal na minute nipuni panchapada chankhibani ngasi sanakiba ani suba mestana SU sawalbana GDC thinungaibu panjal ahum amada maithiba PK mai pakraba team SU sawalbagi panjal singdu jersey number 6 ti thoina match ke minute kuntramathoi ranjana minute humpumathoi amadi biseshwarna minute marifu humdoida chankhi aduga GDC thinungaigi panjal duna jersey number 10 and bisalna minute nifuni thoi chapada chankhibani Arwebada marueba pau amukana pizari. Preserve organ, preserve life haiba hiramda echocardiography ki matang da khanane nabagi thoram pangthokre. Nifu humdo istuba World TV Dega mari lenena National TV Elimination Program pangthokre. Manipur People's Party ki Lok Sabha Mikhal gi mirep lauthoklagani hairi. Loinana Uttar Pradesh ke mirutta yumai chakpage thodokta angang mari sire matang asida imes padom sanusabalo shinjari mi eng tabiri besingbu amkhana khurumjari